Haukiba numit kharani asida nong leptana chubana maram oiraga Ching Ningkhairakpadagi Thanga HEISNAM LEIKAI Mei Puba high tension wire Tatkhre Mapham Kayada Mei Phangdre Thodo Singasi amasung ngaranggi lona ba ihingna thokibani numinini ki mamangda thangoi namda kintharakpa Ching lebakna yum ani akai atoi nanghankhiba amadi miyoy ama asokpan nangkhiba dugi matungda ngarang numidang so thanga gi mafam kharada Ching lepak ning Ningkhairakpadagi Thanga HEISNAM LEIKAI mapada leva high tension electric wire puba electric pole ani Tu Kibagaloina transformer amasu akai to itoki hari Ching Ningkhairakpadagi awaba mayok naringai cherakta high tension wire tatkibasi maram oiraga hojik Kayada Mei Phangdre atopa matamda mari leinaba department of wire talibasi samjinbiu haina khunja singna phongdorakle Ekoina lejari basi Thanga HEISNAM Sinjen Kajin Mathaki main road lambi dani ngarang ahing kanna sugiba nongduna maram oiraga sigi post amadi asungi post asi Mathakta Ningkhairakga tarakpa una maram oiraga wire sing asi loina tatle HD line tatle amadi transformer su ture hariba saitheng asina maram oiraga public ta mai phangdabagi awaba masu ohale Ching Ningkhaibagi awaba leiringai mathaksida mung electric ki awaba su mung ohale maram aduna mari leinaba electricity ki department na hariba Thanga HEISNAM LEIKAI ki HD line talibasi athuba matamda semjan biraga Thanga miyamda athuba matamda mai phanghanbiyu haiba waisima media ki thongda hajari